Kasi numidong wairamgi pung mga makai rom tarak pa matamda kay kumnajariba kogi Manipurgi Honorable Chief Minister na Governor da maki resignation tender tawthukre makna tawbagi maramdi yam sengna aikoi Bharatiya Janata Party gi sarkar si 2017 dagi haurakanda sarkar pairakpaduna Manipurda tongan ba chawkhat thorangda thabak kaya tawbiramba aduga Manipurgi integrity ngaknanabagi damakta mana hotnarakpa mayam adu aikoi hojik oiriba megi ahumdagina ngasi bawda leiriba fibam asida tangdu leitaba yamna Manipurgi damakta khanba adugumba santi purakpa yananaba lambi kya hotnaduna lakibani hojiksu mahakna resign tawribasi Manipurgi interest Manipur praja singi damakta khallaga adugumba Manipurgi Chief Minister na resign tawbani aduga aikoi Bharatiya Janata Party na aikoi praja singi interest da tungdala kadaba thawak thoram kayada Manipurgi adugumba integrity ngakpada achauba daita lawgani haidana media gi tong thamja resign to uji mata chai ne party gi se president amoi hojik phawbagi da aikoi Honorable Chief Minister resign tawribasi makha taba aikoi da hojik report amta leitri mak masamak aikoi Manipurgi interest ta yengaga ai resign tawrage haidana ngasi si aikoi ai samak yauna aikoi governor da dugumba magi resignation submit tawraga koi tholok iche uji leiri film sidadi anauba leadership ki wafam se kamai li party ki oina de hojik phawbada koi da adugi instruction adugi message amta laktri adu makha taba message la kanda mo phone number resignation se accept tawraba tawdu anu habi resignation di adum aikoi pire bitu adum accept tawba yabagi possibility leire ado hojik aikoi gi piruraga koi tholokpani aduna makha tabadi lakadoriba process di aikoina makha taba process di magi tholakadoriba rejection accept tawba bu oiro any aikoina khangningi mapunamak to makha taba khangningi assembly hawdini budget ki aduna resign to gitara gadi government jin lai tarabnina madudi manungda torokpa yaba se kari makha taba je hojik ki resignation tawro matungda lakadaba result to makha taba ise mamangi